Manipur lengang chahi manga taruk changna sarakpa Hiyanglam Wabagai Lamkhai ima kaithel asi loiselamdai matam asida mioi kharana Hiyanglam Wabagai Lamkhai Bazar board ki mioi singda aki akhang piba tawbiganu miyam punna chawkhatnaba hotnaminasi haina Hiyanglam Wabagai Lamkhai Bazar board ki secretary Mayengbam Nodia Chan na Fongdokre. Wafam asi Bazar Board asigi Secretary M Nodia Chan na mahaki mayumda pangthokpa paugi mifam amada Fongdokhibani. Nodia Chan na makata na haikibada kaithel asigi makha thangba amadi maning thangba sarukta kaithel asi henna masak thokna lainanaba nala amadi lambigi saruksing yum kai saba matamda sokhandana thamnaba kanna honaduna lakli. Kaithel asi semganaba hotnabada miyamga akanma wahai wata khara ngangnarubadagi Bazar Board ki office su mioi kharana solon sinduna ubakna chingba faizinduna yopi thajinduna thambiramle. Hiramasigi matangda mari lainaba authority da complaint tawrure adubu hapta ama faraklaba fawbada reaction amata laktabadagi Mari lainaba police station da Javan launanaba chotpada Bazar Board ki mayokta lairiba mioi singna life attempt tawbagi fibamda lakle. Hiyanglam Wabagai Lamkhai Bazar Board na miyamgi lanthumna chingba kaya manghan badawna tawi. Haujiksu Bazar Board asigi fatta haudi hundoknanaba tractor su mafam khangdana lairi. Nauna sariba kaithel dasu ima ibil singi magi famfam yoktuna thambasu masak khangdaba singna loina muthatpidora male haiki. Mahakna makha taraduna haikibada Bazar Board asigi chairman amadi secretary na Makoi gi mingda Bazar Board lam kaya pansinduna amangata kaya thokan le haina mioi kharana miyamda lan uhanaba hotnariba asi tokpiyu ngasi fawbada lanai oina ming pansiluba pata satokiba laite Bazar Board ki laifam thokpa lamsing board asigi secretary gi mingda masana laifam thokpani haiki pawgi mifamadu da Hiyanglam Wabagai Lamkhai Bazar Board ki chairman Moirang Them Sajau Maitai na haikibada Bazar Board asina tawriba thabak sing asi Matong maram khangdaba oina uriba asi tawbiganu miyamna Bazar Board asiriba maral asi praman puthokpa ngamdragadi hairiba mioi sing adugi mathakta ain gi mateng lawrakpa yai haiba asi miyamna khangbigadabani ngasi fawbada Bazar Board na aranba ama fawba tawkiba laite haiki paugi mifamadu da Hiyanglam Wabagai Lamkhai Bazar Board ki atay member sing su sarukyaki Bazar sigi chawkhot tharang tawno honarbada ahalaman mayamna tawbiramba thambiramba sampati si mangdana thamba habisi Bazar Board ki asengba irani haiba Bazar Board asida hawik oirab hiamsida Bazar Board asina tawri thabaki si mathong manam su khangdaba chumna kadai bau yongna kaidino haiba khangdaba kanguna akoida badram torga sajau nadachan phamlo thokodawni haidana adu moigi pata hurana panjalame ka haiba ohum si mayam thamisi masi Madugi chaptaba praman puthokpa ngamdana tawbiragadi yai nata targadi nakhona lauri khonda lalam targadi noide kaitoba action lawu yabage habna sana khanjok mandi akoi aran mamok torte ana akoi chumna tawni